YAOSHANG KUMHEI MANUNGDA THOKHANINGDABA THOUDOKSING LAKSHINABAGI PANDAMDA ट्राफिक पुलिसना LOUKHATLAKPA CHEKSIN THOURANG की SARUK अमा OINA ngasi Imphal की Tongan-Tonganba Mapham Singda checkpoint sing HANGDOKTUNA drive Chathaba Houkhre hiram asigi matangda press na phangba paw mana hai sahi asigi January amadagi ngarang phawda traffic violators singdagi traffic police na lupa crore amaga laktaruk lising khumdrama panga lupa changa gi senpham I chalan gaktuna khomgat pangamlei January thada traffic mari lainaba case punna lising aniga changa kuntra laukhatuna lupa lak kuntra tret lising marfudara humdoiga chatret izalan Kakhi Madugi Manungda Lupa Lak Aniga listing kuntra humdoi di online payment tawrukpaga loinana Lupa Lak kuntra mga listing humpuga chatret housing pending the lady Amarom the February thagi oina punna case listing aniga chatret humpunitoy laukatuna Lupa Lak nifu mga listing kuntret ka chahum izalan kakhi Madugi Manungda Lupa Lak amaga listing nifuga taruki senpam online payment tawrukpaga loinana Lupa Lak nifu humdoi listing marfuma thoiga chahum housing pending amount oina lady March thagi oina ngarang phawda traffic police na punna case lising amaga chahum humphuni thoi laukatuna Lupa Lak kulhumdoi lising yangkai nipan ga chamnga izalan kakhi masida lupa lising yangkai taret ki senpam online payment tawrukpaga loinana Lupa Lak kulhumdoi ga lising amaga chamnga na pending the lady Traffic violator sing ase ayambana yu thaklaga gari thauba helmet uptaba gari ki registration plate yaudaba tinted film napsin ba chechang sudaba chahi sudaba driving license paidaba angang singna gari thorambana ayambane hairi drive asi Imphal city ki maru ba junction amadi accident toina thokanba mapham singda chathakigani maru ene YAOSHANG manung hasta Tongan-Tonganba Mapham singda surprise checkpoint sing HANGDOKTUNA akan mamongda drive sa tikigani haina paus na makatari.